Koidena Luchingba UNLF na sex worker ma khubom da nongmena kaptana warak umle amana mari leinaba singda kuchina kre handa ikui kadang banda khulnga ko singna sana yunaiduna nataba thong chatharamba nupi khara fagatuna nupi samaj asina khraba matungda maduda hakthengna yauraba nupi macha ama hiramasna minister amadi MLA sing Chennai haiba wafam phongdorokibagi tongda ngarang gi thodok asi thokibani mari leinatabra harbituti chapchaba khangmangam ngarang numidang lop asina Bishnupur district ki mafam amada sex worker ani MBB chahi nifu amadi Chennai chahi kungamari paumi singi mamangda puthokna wahang pahang tawraba matungda makhoi gi masagi maral sing yajakibani haire baby hariba nupi asida chahi mangarong ki mamangda gi mapuraba laikhidraba matungda lam asida changlakpani haire ngarang makhoi ani wahang pahang tawraba matungda Chennai makhoi anige furupta sinakraba matungda baby di Makubomda nongmai maru ama kaplambani haire makhoi ani na phongdorokda lamdam asigi masak thokpa phamlaiba kaya su senare haiba khangbangam lei makhoi na tawruriba marasing adugi matung ina phangpham thokpa chairak piragani haina sulup asina khangalakle